Directorate of Climate Change and Environment na Safe River Safe Nambul haiba pandamda ngasi International Day of Action for River lising ni kunmathoi pangthokrai. Thawal District ki Tenthagi mafam amada ngasi ayuk thokpa tabada yamna nungaithaba thodong amada chahi nipan da ngairibi class 3 tamlibi nupi macha amabo kihallaga nupi oibigi ikai khumnaba manghanbikrai. Police ki fangba pawgi matung ina thawdo adu da chenariba miyoi adu Thawal Women Police na ngasi ayuk faraba matungda Thawal Police Station ki custody da thamduna wahang pahang chathaba hokrai. Loinana victim oiribi nupi macha adusu medical examination chathaba hokrai hairi. Ngarang numidang pung 9:10 tarba matamda nupi police jawba Lilong Police ki team amana Thawal District ki manung chanba Lilong Sambrugong Mamaidagi MD Minhajuddin chahi 39 na pokpa leikidraba MD Karimuddin gi yumda thiba humbagi thabak chathabada heroin gram 13 fagat pangamkrai. NDNPS ki makhada case ama lokhatuna tizinba hokrai. Amaromda Lilong Harvey Turel Ahanbi Ubagthong Makhada Leiba Mrs. Sultana chahi 13 mapuroiba leikidraba MD Isaki Yumdagi heroin gram 15 Thawal amasung Lilong Police ki punmati mamana fagat pangamkrai. Masiga loinana drug ki karbar asida chenaba laikaya simaktadagi chahi 13 shuraba MD Abdul Nur atopaming Mastaqoba Muema Sufare hairi. Imphal East Police na war against drug operation amada ngasi ayok district asigi manung chanba kairang jingyadagi miyoi hom lupa crore amaromgi mamal oigadaba number 4 gonana fare. Facebook Real Friends na sanduna Kanglatombi da leiba Kanglatombi Orphanage Center da no mugyoiba social service camp pangthokpaga loinana sports items sing yenthokrai.